Hoiba akoigi unwanted of ID series mathang tholakpadagi hairiba akoigi lengaki maikaidagi su asigumlaba akoigi operation si limit kharagi mamangdagi chathadana akoi khulai chingdagi khulai phagatpa khokatpagi kainose khoi oja khoi uba phangje adumakpu masida hairiba kuki singna makhoigi ching makhoigi area khaktada operation tawi haibagi nungaitaba sudumak phungdoragli aduna maram oirakanda haiba khoigi national highway ani 237 si makhoina total shutdown si matam kaktana tawkhre haiduna su lauthoragli ojamasida lakchani wa wafamdi tasengna hojik leiriba phibam sida khoigi mamangda khoin hainarambasi chingdana loma tamdana loma haidi akoigi khulai phagat pabu oiro operation tawbabu oiro hojik valley gi oina di oja irang se khara khajik akoi normal si lakpadi nate khara khajik nemna leibana maram oirakanda hojik ayamba irang se nemdagi haragadi disam tawba maru oi adagi chingda operation chapchana tawba maru oi habasi hanadagi hainaraga laaba wafam amakhakni adumakpu handaksi lengangna sumna khogi naga taruk ichilena akoigi matuk kaaga hatkiba sumaina chingda akoigi tongan ba issue mayam se thoglakpana maram oirakanda masida chingda akanba operation ama chatharakpa sisu khoigi lengaki development ni aduga law si khoigi niyom chumna khara tawrakpagi mami tare haina lawba yadoribra oja sigi matang sida ojagi assessment dadi kari kamaina thamba ya jangdang thambi helema hiram sigi matang da ngan ngai se yamna lei adubu khoina yamna sana dum ngangdra leibdi yadabnina ai ngonda poksa wakal khara dum ai share tung sage hojik akhoi kanonda handak haukiba matam khara sig manungda akhoi pamdaba thogdok mayam ama pareng sana tholiba adumaki maru oiba mafam sing oiriba ngasagi leilon wifi amasung konsakhul hairiba amas an makhun anisi loinana aduga karhene akoi bidale ba khun ama ani haitare kuki gi khun hairiba mafam sing sida akogi security combined security force na ngarang ki mamang nahan gi lumidang dagi keno ki akogi coming operation sathain hai ba coming operation sima khoya tum khara paksana khara mongtana sathaba male aduga numit khara gi mamang su hai ba same place sing sida same village sing sida adum makhoi su kenon operation sathagra bane adu dei du da keno ki concept khul dagi anga sai gi akhoi ki license gun oina di sinaba hai tare ate akhoi sai daga di license gun ngak tani adu sing dadi akhoi license pai ba khara pai da khara di adum yorum di yai license yaw da bso dum orum ba yai sai gi akhoi ki na keno gi akhoi ki kare hani 11 bore ate 12 bore single barrel not double barrel gun hai sing se adu hai pa akhoi ki single barrel double barrel gun sing se akhoi sai da adum license gun ngak tani dana adu sing da di adune ba khara pai ba khara yorum ba yai pai da khara yorum ba yai hai ba aduma no mai makhal si moi na khara phagat ki combined security force na adu hai sing je concept khul dagi ni adu ka kano dagi ti leilon wifi dagi ti khulai ama phau phagat khip ki report leite adu ka mi su ama ta phagi we report leite nga sai concept khul dagi makhoi mi naha ahum phain hai bani ada hai pa kano sing si makhoi makhata ba akhoi wahang pam chathan amni ka khaina ma akhoi combined security force na pugre na hai ado makhoi ohum du hojik si bel thadok rabra ka main to buno khopno habi gi pau makha leitre aduga ngasai gi hojik smaina adugi matung limit kharagi matung da amuk nahan gi numidang staki hai ba mafam kharasida amuk kana si combined operation se mo hawra pane ba ada hojik phau ki oi police ki report ta leilon wifi dagi or concept khul dagi natakna magi surrounding village ama or ani the surrounding places sing dagi khulai phagli hab ki report selekte mi phagli hab ki report selekte ada akhona sum haijaning iti leilon wifi hariba akhoi gi kuki khul se masi akhoi gi kari haini akhoi gi pam da thok numit keno gi matam khari mang da thok ba thok mayam se masi gi akhoi gi keno amani hai tare pura horak pham akudum ba akhoi gi mafam amani hai tare
masidani ngasagi konsak khul ki liang mai akhoi naga misam taran pan akhoi nupi taran thoi angang ama yauraga adku nupa taruk makhoi pha daga keno singse keno to ki badu adu ki thok to pareng ma thorok khri do ada ngasagi konsa sigi lelon wifi ki village nupi singna ahan ma da thorok laga makhoi se akhoi liang mai keno singse naga akhoi misam lambi sapasing si makhoi phabani aduga nupa sing su yaw silapani aduga lelon wifi ki makhoi village chief akhoi ki lal boy wifi hariba nupa se masi hoji se wanted tar ba gumani hai tare masi khundu de ka leibra leitabra akhoi gyan ta dre ada masi phai kholi habi ko phun se leitre masi yam phajan se nar bot mani haba ada ngasai gi atuman tawraga makhoi mi tarani pandu phaki bani tarani thoiduna thador laga nupi singduna thador laga anga ma yauna nupa taruk ti hojik sathi ba mi hat hat ki ki pau ai pun mon loi khana rim sini dana aduna hai ba thok to sing sigi haurak pham se leilon wifi hai ba village asine ba ana leilon wifi da akhoi kenon tau operation sa thau aduga mahun ta leipa militant terrorist mayam tu phagatlu adagi hai ba village ship adu phagatlu aduga ngasai ki akhoi ki liamai naga misam sing phabda yauriba khundugi nupi ma'am do makhoi su phau adu makhoi da grill to interrogate to aduga makhoi da gi washing se loin thorkani haibun gi wafam ne ba akhoi to anton ba miam section mayam na hokhi matam kharista dum pir lai se adagi ngasai ki keno sing si pha khriba akhoi gi liamai naga sing misam sing du ngasai knfp hariba hariba group asida ne ba sina kriyen harise adagi hariba kangbu asina ni makhoi bu hat liba se an hairo naga ta hat khibido mi ap thina tam thina hat khiba disu ma hariba group asi ni hairo na hojiksi ton ba akhoi ki naga ken gi organization ma am so haire adagi konsak khul ki ken sing so haire makhoi thador khiba nu pi sing du so adum haire adagi adu sunatna akhoi ki even deputy chief minister oil ba lo sidiko masam so adum phondo khrabane yes aduna hojiksi leilon wifi hasima phajan senaraba maduki village chief tum senaraba magi khunja mayam nu pi sing du so adum senaraba ada KNP hariba asigi terrorist organization asisu senaraba asigi chairman duki nupi sina kanano haibida hojiki leidiba akoi ki deputy chief minister waliba nemsakip gen asine haise akoi punamuna loin khanar wafamni ala security force na loin khangla banabo adan ngasai ki tawda ba thabak hangda ba phaga da mi phatadna adagi kanu tawda ba hangda ba grill tawda ba interrogation tawda ba adu mo miyo singsina amata tawdana karam makhal ki operation sathari se hai se akhoi hangnaduna adum lakli bane hoki matam khargi numit khargi mauna sathar gift so adum ngai ade hojik sathari hai basi adum ngai ada hojik sathari hai pasti sta leilon wifi da sathari hai dana ngasagi amuk ngasagi kotu hai bo organization aduna amuk makhoina akenada akhoi gi kukita ba mafum khun khakda da akhanna na yamna parcel oi mong da security force na operation sathadna tawre aduna kuki sim opi ne bire ka kana hai bo khol gi makhoi gi amuk tongan ba narrative amam thorak lese masini isu tongan ba wari amani haitare madun kitang tapna haijar ke ba hojiki ngasai gi operation sathari bisida ngarang gi mamang na han gi numidang du mayam sina akhoi khunja sina nomai kap gi makhon khara tayen haire nomai si round trama kumba kari kumba khara kap ki makhon tayen haire ada haire ban nomai kap na bisi kana kap na ribno kana kap ibno de kamai to bno so pan man kana yaw bno ka kai sigi report se kem ta likte huj pawda police ki mai kai di su pithor palikte makhoi police statement ta thodokna madu yaw da boki mong ni hoje proxy sing ka ente yaw na de na aduna hariba nomai kapi duna kanana kapi bno karman tari ba makhor no haibadu ma khoi khangdare adu orgati ngasai gi leilon wifi harib sidi ke np hariziki magi base game amagum na makhoi na work era kan operator ga adum lakpa adum ma phama mane ba hair sima khoi gi ngasai gi akhoi gi